Ngasi tarik kunmathoi yumjakaisa numit asigi rashifal pijari. Meyasu rasigi oina thabak tauba amasung sel thunggi lambida afaba lei. Imung manunggi matangda saunadana hotnau. Bresu rasigi oina sel thungga mari leinaba thabakta warep lauba afaba numitni chaba tumde. Mithun rasigi oina ipau phongnaba ngamlabadi kanaba phangani chatting tawbada chekhinjaba tangai phadaba lei. Karkat rasigi oina wakhal thoktaba pukning nungsiba hengalakani. Imung manunggi maramda ingthau. Singha rasigi oina luchingba oibagi thaudang amasung tunggi punchi semjabada afaba numitni. Kaina rasigi oina nasagi amasung organization da mityeng thamlaga thabak tau thabakki potlum hengani. Tula rasigi oina afaba amasung phattaba animak tuna lei hiram amada yasinnabana afaba numitni. Brisik rasigi oina sel thunggi matangda chenaba thokani wakhal nungaitaba laksinnaba honau. Danu rasigi oina thabak tauba honajabada mai pakpa numitni wakhal amasung hakchang animak nungai. Makar rasigi oina thabak kanna suba nombada kanagani thabak thauramda ahal lamansingna sak khangbi. Kumbha rasigi oina anoba wakhalonna nahakki punchirolbu mateng pangani gari thaubada cheksilu. Mina rasigi oina pangal loksing thokani artist amasung mahiroisingidi phai.